NRC update tawdana census pangtokpa yaroi haina JFT na koriba pung nifunipan gi sadawn asida khurai maikai gi masing yamnaba miyam na ngasi Chief Minister amasung Home Minister gi Effigy mai Thaduna Khongjang Changshinkhre Security Force ka muknabada naha ama asok apanangkhre No NRC, no census, no IDP settlement, no census saiba kholau kaya ka lohinana lamlong gi area da masing yamlaba miyam thoraklaga lambi da tayar mai Thaduna lambi thingmagi Khongjang akan mamong da chathike Van Sogat pasing aduna Chief Minister Yumnam Kem Chan amasung Home Minister Govindas Konthozam gi Effigy sing mai Thaduna Khongjang Changshinkhre Tanja adu da miyam gi Khongjang lakshinanaba Imphal District Police ki kangbu ama mafam adu da yokselake Police personnel sing aduna miyam tan khaina na bohot nabada nakalani gi marakta kan mamong da mukna bathorake maduda miyoy ama asok apan nangke IDP